ꯃꯌꯥꯝ ꯑꯩꯁꯦ ꯏꯁꯣꯏ ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯉꯩꯗ ꯁꯤꯃ ꯐꯖꯅ ꯔꯦꯗꯤ ꯇꯧꯔꯒ ꯅꯝꯕꯁꯨ ꯇꯧꯗ꯭ꯔꯦ ꯀꯣꯟꯅ ꯆꯥꯔꯒꯨꯝꯕꯗ ꯅꯠꯇ꯭ꯔꯒꯅ ꯆꯥꯕ ꯂꯣꯏꯔꯝꯗꯥꯏ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯤ ꯅꯝꯃꯝꯃꯁꯨ ꯀꯥꯏꯅ ꯈꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯌꯥꯗ꯭ꯔꯦꯕ ꯇꯣꯏꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛꯀꯨꯝꯕ ꯊꯥꯒꯠꯄ ꯑꯍꯨꯝꯂꯛꯀꯨꯝꯕ ꯊꯥꯒꯠꯄ ꯉꯝꯃꯗꯤꯀꯣ ꯅꯤꯡꯁꯤꯡꯒꯗꯕ ꯚꯤꯗꯤꯑꯣ ꯈꯨꯅꯝꯒꯁꯦ ꯈꯪꯒꯗꯕ ꯁꯤꯗ ꯊꯝꯃꯗꯤ ꯁꯤꯗꯤ ꯐꯖꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯏꯗꯤꯠꯀꯥꯁꯦꯀꯣ ꯑꯗꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯈꯪꯗꯦ ꯁꯤꯗꯒꯤꯗꯤ ꯇꯧꯒꯦ ꯊꯥꯒꯠꯀꯦ ꯅꯝꯒꯦ ꯐꯖꯗꯕ ꯇꯞ ꯍꯩꯖꯔꯛꯀꯅꯤ ꯍꯩꯔꯒ ꯊꯣꯛꯂꯛꯄ ꯃꯤꯕꯨ ꯌꯥꯎꯕ꯭ꯔꯣ ꯍꯩꯇꯅ ꯂꯣꯏ ꯂꯥꯛꯄꯅꯤ ꯇꯝꯃꯒ ꯇꯞꯅ ꯍꯩꯖꯔꯛꯀꯅꯤꯏꯗꯤꯠ ꯋꯥꯗꯤ ꯇꯞꯅ ꯈꯪꯖꯔꯛꯀꯅꯤ ꯑꯗꯨꯅ ꯇꯝꯒꯦ ꯊꯥꯒꯠꯀꯦ ꯃꯌꯥꯝꯁꯨ ꯊꯥꯒꯠꯄꯤꯌꯣ ꯀꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯥ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯈꯟꯇꯣꯛꯎ ꯑꯩꯁꯨ ꯈꯟꯇꯣꯛꯀꯦ ꯁꯣꯟꯕꯒ ꯋꯥꯏꯗ ꯌꯦꯡꯉꯣ ꯃꯥꯒꯤ ꯐꯥꯔꯁ ꯕꯥꯏꯠꯁꯦ ꯀꯨꯏꯗꯨꯅ ꯆꯤꯌꯔꯁ ꯇꯧꯁꯦ ꯀꯩꯀꯣ ꯑꯩ ꯁꯨꯛ ꯆꯥꯎꯕꯁꯤꯅꯦꯀꯣ ꯆꯥꯗꯣꯏꯁꯦ ꯑꯩꯁꯨ ꯁꯤꯅꯤ ꯍꯥꯄꯨ ꯌꯥꯝꯗꯤ ꯑꯩꯁꯨ ꯌꯥꯝ ꯆꯥꯗꯕꯤ ꯍꯧꯖꯤꯛ ꯈꯥꯔꯦ ꯀꯔꯤ ꯈꯥꯔꯦ ꯊꯨꯝ ꯌꯦꯡꯗ꯭ꯔꯤꯕꯅꯦ ꯌꯦꯡꯉꯨꯗꯣ ꯉꯝꯕ ꯊꯣꯛꯄꯤꯗꯦ ꯊꯨꯝꯗꯣꯛꯄ ꯌꯥꯏ ꯈꯥꯕꯅꯤꯅ ꯉꯥ ꯍꯥꯞꯄ ꯈꯤꯇꯪꯗꯤ ꯋꯥꯠꯀꯅꯤ ꯚꯤꯗꯤꯑꯣꯒꯤꯗꯃꯛ ꯁꯣꯝꯗ ꯁꯣꯝ ꯆꯥꯈ꯭ꯔ ꯊꯨꯝ ꯋꯥꯠꯄ꯭ꯔꯣ ꯊꯨꯝ ꯂꯧꯗ꯭ꯔꯥ ꯉꯥꯎ ꯆꯪꯗꯕ ꯅꯪꯅ ꯁꯣꯝꯗ ꯈꯥꯔꯦ ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯛꯃꯜꯂꯁꯨ ꯍꯥꯎꯔꯣꯏ ꯍꯣꯏ ꯌꯥꯗ꯭ꯔꯥ ꯑꯁ ꯃꯣꯔꯣꯛ ꯁꯥꯕꯅ ꯄꯦꯜꯂꯦ ꯅꯪꯗꯤ ꯃꯣꯔꯣꯛ ꯆꯥꯗꯕꯗꯣ ꯀꯥꯎꯋꯦ ꯅꯪ ꯃꯣꯔꯣꯛ ꯄꯥꯛ ꯆꯥꯗꯦꯀꯣ ꯑꯁ ꯃꯣꯔꯣꯛꯇꯤ ꯃꯩꯅꯤ ꯁꯤꯗꯤ ꯑꯍꯥꯕꯤꯁꯨ ꯆꯥꯔꯅꯤ ꯅꯪ ꯃꯣꯔꯣꯛ ꯐꯖꯅ ꯄꯥꯝꯒꯅꯤ ꯈꯪꯉꯦ ꯑꯩꯒ ꯁꯣꯏꯃꯅꯦ ꯅꯪꯁꯦ ꯑꯩꯕꯨꯗꯤ ꯆꯥꯔꯦ ꯅꯣꯏꯕꯨꯗꯤ ꯆꯥꯔꯝꯒꯅꯤ ꯑꯩꯗꯤ ꯃꯥꯏ ꯃꯅꯥꯛꯇ ꯍꯦꯛ ꯂꯩꯈꯤꯕꯗꯤ ꯁꯤꯗꯤ ꯆꯥꯕ ꯐꯪꯗꯕꯁꯤꯅ ꯑꯩꯗꯤ ꯏꯊꯟꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯤꯒ ꯄꯨꯜꯂꯒ ꯆꯥꯕꯅ ꯆꯥꯏ ꯆꯍꯤ 9 ꯁꯨꯔꯛꯇꯣꯔꯦ ꯇꯔꯦꯠ ꯃꯄꯨꯡ ꯄꯨꯔꯥ ꯐꯥꯈ꯭ꯔꯕꯁꯤ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯦ ꯁꯤꯡꯖꯨꯒꯨꯝꯕꯗ ꯆꯥꯕꯁꯤ ꯑꯍꯥꯕꯤꯁꯤ ꯀꯅꯥ ꯆꯥꯅꯤꯡꯉꯤ ꯑꯗꯨꯝ ꯅꯛꯅ ꯂꯩꯅꯕ ꯑꯣꯏꯗꯤꯀꯣ ꯍꯧꯖꯤꯛ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯆꯥꯗ꯭ꯔꯦ ꯑꯁ ꯑꯃ ꯆꯥꯕ ꯌꯥꯈꯤꯗꯦ ꯑꯍꯥꯕꯤ ꯌꯣꯜꯂꯤꯗꯅ ꯃꯤ ꯀꯩꯅꯣ ꯍꯦꯛꯇ ꯌꯥꯈ꯭ꯔꯦꯅꯦ ꯑꯁꯤ ꯆꯞ ꯆꯥꯔꯅꯤ ꯊꯨꯝ ꯌꯥꯈ꯭ꯔꯦ ꯌꯥꯝ ꯁꯥꯔꯕ ꯑꯩꯗꯤ ꯊꯨꯝ ꯆꯥ ꯉꯝꯃꯤꯗ ꯑꯃꯁꯤꯒꯤꯗꯤ ꯁꯥꯗ꯭ꯔꯣ ꯑꯩ ꯈꯛꯇꯅꯦ ꯍꯧꯖꯤꯛ ꯆꯥꯔꯤꯁꯦ ꯅꯪꯗꯤ ꯌꯥꯝ ꯒꯥꯔꯤ ꯍꯥꯏꯔꯅꯤ ꯏꯊꯟꯗꯅꯦ ꯍꯧꯖꯤꯛ ꯆꯥꯔꯤ ꯐꯣꯟꯗ ꯊꯥꯔꯛꯑꯣ ꯑꯩ ꯎꯔꯤꯡꯁꯦ ꯄꯤꯌꯥꯁ ꯍꯥꯞꯆꯤꯜꯂ ꯆꯥꯔ ꯍꯥꯎꯕꯅꯦ ꯑꯂꯨꯒ ꯏꯊꯣꯠꯂ ꯆꯥꯔ ꯆꯥꯁꯦ ꯍꯥꯏꯕꯗꯤ ꯀꯨꯏꯔꯕ ꯍꯧꯖꯤꯛꯇꯅꯦ ꯆꯥꯔꯦ ꯉꯁꯤꯗꯅꯦ ꯆꯥꯔꯦ ꯁꯤ ꯅꯨꯄꯤ ꯊꯥꯒꯠꯇꯣꯏ ꯑꯣꯏꯔꯝꯅꯦ ꯈꯪꯉꯦ ꯃꯁꯛꯁꯦ ꯃꯥ ꯊꯥꯒꯠꯇꯣꯏꯅꯦ ꯈꯪꯉꯦ ꯅꯠꯇ꯭ꯔꯣ ꯆꯍꯤ 3 ꯃꯇꯨꯡꯗ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯅꯠꯇꯦ ꯑꯣꯔꯤꯁꯥꯗ ꯍꯥꯕꯤ ꯄꯤꯖꯒꯦ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯅꯕ ꯄꯨꯟꯁꯤ ꯀꯥꯎꯅꯅꯕ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯗꯩ ꯆꯥꯁꯦ ꯄꯤꯖꯗꯕꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯇꯛꯈꯤ ꯁꯣꯟꯕꯅꯦ ꯀꯩ ꯆꯥꯒꯦ ꯑꯗꯨ ꯁꯥꯔꯦ ꯑꯍꯥꯕꯤ ꯆꯥꯁꯤꯗ ꯀꯩ ꯆꯥꯒꯦ ꯀꯩ ꯑꯩꯅ ꯅꯤꯡꯀꯤꯁꯨ ꯁꯅꯥ ꯆꯥꯔꯦ ꯉꯥ ꯑꯇꯥꯗꯨꯔ ꯅꯠꯇꯦ ꯃꯣꯏꯗꯥꯅꯁꯦ ꯑꯇꯥꯗꯤ ꯍꯥꯎꯇꯕꯅꯤ ꯁꯤꯜꯕꯤ ꯍꯥꯏꯕꯩ ꯃꯗꯨꯃꯛ ꯂꯥꯛꯑꯗꯤ ꯃꯣꯏ ꯃꯣꯔꯣꯛ ꯆꯥꯍꯦ ꯃꯣꯏꯁꯦ ꯍꯥꯕꯨꯗꯤ ꯍꯥꯗꯦ ꯑꯃꯨꯛ ꯁꯥꯕ ꯋꯥꯅꯤ ꯃꯥꯅꯦ ꯃꯊꯪꯗ ꯅꯪ ꯃꯨꯛꯄꯥꯡ ꯑꯇꯣꯞꯄ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯇꯧꯗꯕ ꯀꯨꯏꯔꯦ ꯑꯩꯒꯤꯗꯤ ꯅꯣꯏ ꯁꯥꯏ ꯅꯪꯒ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯂꯥꯛꯑꯦ ꯆꯥꯛ ꯈꯨꯆꯥꯁꯤꯗ ꯋꯦꯇꯤꯡꯗ ꯀꯅꯥꯅꯣ ꯁꯤꯖꯔꯦ ꯋꯦꯇꯁꯤꯔꯥ ꯀꯦꯔ ꯃꯨꯛ ꯊꯥꯏꯌꯦ ꯀꯦꯔ ꯀꯟ ꯐꯕ ꯃꯥꯜꯂꯦ ꯅꯪꯒ ꯄꯦꯜꯂꯦ ꯎꯄꯥ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ
Ấy chẳng ăn hào còn. Nhưng cái gì bố bên này tôi sẽ nhảy ra sẽ cái đâu đấy không không bắt Dari mahal dah. Jangan kali ya malah sekarang ada dalam muda. Dari mahal tu. Dah le, mama pati mana hoba aku ini. Cuma gede. Set ni nak set lagi macam ni dah. Ai dia nak. Set ni berpuk di bawah. Macam tu saya dah su. Ni yang macam mana tu? Eh, maknanya siapa le? Tengok dah kan dah. Lau ni nak. Mau macam mau itu. Macam tu dia. Nhưng cô giáo dòng nghe vậy đi cho em sao trả em nhưng kia trả em nghe sao thôi nè ê pictru có ơi thế này không thế nào thằng bên này tiền khai giàu đi ha hello hello hai anh mai chị không ăn không giàu Sylvia last week Macam kedip ini ni. siko kenapa sih ya last gara-gara Sini mi kan asal ubah nanti nak terbang dekat mira, terbang. Kalau lagi mi nak kini bakal jadi sanu, mau alau ke? besar gitu kon tarik kan Saya pun dah nak nanti bayar bodoh. Itu mi masa gini pak, mi dah kesim tahu loh. Ai tu hanya je. Saya kena tahu. Hay nanti satu tahu deh. Jadi hay je. Nanti, asyik hayang ni. Aku nak tengok tahu lah tu memori ni pak. Semai tahu kita je, salah ke semai nak capture tahu dia. Maya pati ko itu sih kata head dan dia itu. Ada mana boleh jadi kayak ni. Yang macam semai tahu kita ni deh. Mana ko kayak itu tahu tu fini ko siya. Hai di gua. Si ai mang na ke milani. Kanang da lai banate. Ai silang ang mga nga hai abo taw ga na thuk mathada chapcha gini ka mami na ujara ni udami na ujara roi. Natro. Ai no na phajana ni na. Taw dia hai mayam ga taw na. Kasi desi taw ni ko adu gumba. Taw dia ba hai di ka ya condense mo ni. Toy ni siya mali pa ba. Ako asi da de mo. Si pa ya ga ya de ga. Ni restriction ga. Kuda kini na. Pwede nga nga ke. Mayam punbagi. Semai chúng ta màu với bạn này bạn. hello Sao mà thôi tụi em, mình ra thôi em. Ngay trên tôi đi sẽ bên này có rất tốt chứ, ngay trên tôi đi phải, tôi đi sẽ phải tengah ini. Sana, sumpul lagi dah. Masa ni tu. Yang mau kau? Tapi aku boleh dah. Saya. Tak gitu tak? mati tidak berpai deh isuki ba Mau ke sagi dia dah edit. Saat aku Kita nangkap kita bro. Saat aku bikin hati ya. Tenang kayak hai bila. Ngai dia. Saat apa? Kau kenapa? Kau kenapa? Sudah. Sangat dia dah. Apa dah ni? lagi tadi berapa tahun Banyak koktel lah. Sis, apa mana noi ba? Sa ta oi na ri ba? Oi. Dami ba? Sas dami. Ura roi dami si tang pun dari dai. Cái sạp phá là ngay đi, ui mẹ ăn thùng nè. Nini lại, mình nhìn lại, nini. Dia ada video pun tak pandang. laro ya mana Dia ada video pun tak Ini pandang. mah das pasti sa, belum nak bukan terus dia. Ngasi ihang-hangin sih dia. sini di hangin sini Tuksu zaluraga. Husik waking tholakpan ni. ini di hang bau Kapkan ni. Ini ni. Iya mo. alam ko thama adudi nungdadi pung ma ni pa pa tumba ni ka pa pung ma tu so ma ba ngana tumba ni na ai di tan just na yi ni ni Hey! lancha Cái đâu đây? Asa complain dari live box supai. Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn